अहनबदा मरुइबा पाउ इथाई वेरेस की इसिंग इमाई तबना तबना हंथरकलबसु वाबगा असेंबली कॉन्स्टिट्यूएंसी फाउदना चेलिबा थौबाल टुरेल गी लौनंबाल कायरकपदगी माइकई असोमदा लेरिबा खुल कया इसिंग थुमजिनख्रे मियाम खम थेंगना वानरे मणिपुर की अनीसुबा ख्वाइदगी चाउबा लोकल ओइरिबा लमला असेंबली कॉन्स्टिट्यूएंसी के साबम लोकल इसिंग थुमजिन खिबदगी लौ लोकपा ngamdadana mangkhibagi fibamda leire tha ahum rom gi mamangda thokhiba ising ichawda matam khara thingziluraba Jenims Hospital ge campus handak so amuk ising thumjin bahore amadi All Manipur Working Journalist Union ge yankhai mathoi suba mapok kumon thoram union asigi leikhidraba members singi mafamda ikai khumnaba utpaga loinana ching lemna pangthokre khurumjari ISCOM news miang tabe pumnamakpu ahanba maktada Suraj Khongban tabam na taram nokchari hauzek mapung oiba pau Ithai Veres ki ising imai tapna hantarak labasu Wabaga Assembly Constituency Pauduna Cheliba Thobal Turel gi Launambal Wabaga Assembly Constituency gi Maibam Konjin Mapada meter chahum chamri rom kairakpadagi Maikai asomda leiriba khul kaya ising thumjin khre ising thumjin khraba khul seng adudi irong Maibam Konjin uchiwa amadi irup khunau na chingba singni ising ichaw asina maram oiraga hairiba mafam sing asida leiriba yum kai pumnamak ising thumjin khibadagi maikai asom gi miyam asuki matik waba haibadu oire khol sing asida leiriba miyamna makhutta pairakpa yaba potlam kharadamak puraga safagadaba mafam singda saidangduna leiri nakalamromda ngasi ayuktagi ithai beres ki ising imai tapna hantharakpa hore Pau asi lauba matam phawbada ithai beres ta hauzik leiriba imai gi level asi sea level dagi upstream da chatret ka humpu mapal 10 meg maudra taret cubic meter amadi downstream da su chatret ka humpu mapal 10 meg maudra taret cubic meter oire ithai beres ki up amadi downstream gi ising imai chap manaba changda leiri makha ta na ngasi su ithai beres ki gate manga mak loina meter mapal wangna chikhatuna thamle ising imai asi tapna tarakliba chang asida makha tana asum taraklaba amadi lakadaba numit kharani asida nong chudrabadi thoidokna mipai ningai oiroi haibagi thajaba lei makha tana ithai veres ke gate manga mak hangdoktuna thamkhigani haina dam gi officials singna thamlagli amaromda ngasi ising ichau thokliba mafam singda yengsinba lakhiba wabaga assembly constituency ge MLA usam devenna phongdorakhibada phongdokhariba wafam sing thamjari तसेंगती अखोई ममांगैदा सावो मतमददी अदगी तुरेन सुमाइना सावोजे अखोई आंगांग ओइदि उचरको मतमदा अफा उगिदबा दुगुंबा फिबम बाबनि गता उइसे सिना मरम ओरकांदा माइबम कोजनगी लैबा अखोई गांग याम कन्ना पाब्लिक मयामसु अखोई लैबा इरोगी प्रजासिंग इरों कुनोगी प्रजासिंग माइबम कोजनगी प्रजासिंग उसिवागी प्रजासिंग अदि उसिवाना सावगी प्रजासिंगदा सिंगबला आई तुंगदगै बोरा फिरकांदा मेन कोतना कन्न होनबने अदुबुंगा मौदतना अखोई ngasi sumlaba maibam कोजनगी जगह सिदा अचौबा फुट चहुम साबि ओइबा मफम अमा कायरकांदा युम खुदिंग लोइना तुमजन मरम ओरकांदा कोई मफम दे लेबे प्रजासिंग लेबे फंगदबगी अवाबा मायोगनरी तसेंगा सुम मफम सिदा अखोई डीसी कोई थबान डीसी डीसी सु लाकिरनी अदुगा कोई डिपार्टमेंट आईपीडी कोई साफ सु लाकिरे सिना मरम ओरकांदा कोई किंग गमनबा अनदि होना जगेदना कोई काय तोरगा लांगरी अदु पब्लिक मयाम कोई रिलीफ कैंप को मबा हागाकांदा लेबना फबरा पालिक करी दोगजी हाबदो कोई खन्ना जरबा मतुंगा अदुंगबा अदि इसी साउदा सोबा माइबेल सिनो मयाम सिगी कोई खतों चादब जिंदो आई इसागी साइटगी जु अंगम होदर कांदा पब्लिक की अदुंगबा दों चादब मयाम दो कोई करी दोगु फबि साफकदगे हाबदो कोई खन्ना जगे हाब वाइ थंबि Handak khanghaudana nongmanini asida thokliba ising ichaw asina maram oiraga nongmagi su nomdana hingjaba miyoi kaya amadi chahi amagi manungda amurak khaktamak law uduna maduda लोकलप फौ अदुना चादुना हिंजबा लौमी कयागी लौफमदा फौ सालमदाइदा इसिंग थुमजिन खिबना मरम ओइरगा लौ
लोकलरोइद्रा हाइना लौमी कया कोकता खुद हापनरे मणिपुर की ओइना ख्वाइदगी चावबा लौकोल खुद थेगलकपा मतमदा अनि सुबा लौकोल ओइरिबा लमला असेंबली कॉन्स्टिट्यूएंसी के साबम लौकोल असे ngarangdagi ising thumjin khibana handak kum phauthok leireroi lorok manglagani manipurna india da tilakpa kumdagi hojik phauba haukiba chahi humputra manga henbasi locol asida makhal amatagi miyeng changbi dabana ngasi su lomi mayam kokta khud haptuna khangli ising ichau thokle चे थागतलु हाइदुना चे पंगथा द थागतकनी अदुबु लौमी सिंगदी सेंजाव पाइबगी लौ सालगा उबनिना लौमी सिंगना मखल अमतगी मतेंग फंगबा ngamdri हाइना इसिंग इचाव सिना सोकलबा खरसोम खोलदा यंगसिनबा चटखिबा पॉलिटिकल एक्टिविस्ट ओइबत नतना आरपीआई मणिपुर की वाइस प्रेसिडेंट सापम कंगलई पालना पेंदबा फोंदोरकले चावबा लोकल दा अनि सुबा लोकल ओइरिबा लमलाइगी लोकल से सिदा खरासम लई तकेल संजेनबम कांगु जिंजिन सिदा लमलाई सिमाइना योरबुंग सि अकोइ बेजिदैदा चाउरब लोकल अमा मणिपुर दा फजना पोथोक पुसिगी लोकल जिना फजना पोथोक पुथोकांदा मणिपुर जे थाकपा ngamiba अदुगुंबा अकोइगी लोकल ने हाइतारे चाउरब लोकल ने अदु सिगी लोकल जे ngasiदी उंगांग मांगनी अकोइ लौजु लोकपा यारोयबा सिगी चेंदबम जु लेते सिगी सिंगी इरिल द चेंदगिदबने इरिल जे हुजिक अदुगामना इसिंग इमाइ नेमदबो ओइद्री अदुना लेरिबा म्याम सि अदुम वहाल लगा थंबा अंगम मतौजिंगना मयुम दोलान सारगा चटखिबा अदुगा अखोय म्यामना सुंगवारगा लेहोबगी फिबम जुदैदा अखोय लमलाइ जे ngasi जु लेरि अदुना अंगम मतौजिंगना मसि फजना येंजनबिरकांदा मणिपुर सि याइफब तुंगम चदमा सेमजि हारगदी सिगी सबम लोकल जे मसी मपुंग फाना पोथोक पुथोक लोकल अमा ओहेलबा मतमदा मणिपुर जे चिंजाक तमी पान कांगदबा ngasi tha ahum rom gi mamangda manipur da cheliba maru oiba turel kaya gi imai pathorakpa amadi launambal kairakpa na maram oiraga miyoi lising kaya awaba nangkhibata natana imphal east ki porompata leiriba manipur lenga ki janims hospital gi campus ising ka hena thumjin khibadagi hospital asi matam khara thingziluba adu handaki ichau asidasu chap manaba fibam da amuk taradra haibagi chauna chingnaba leire ngarang imphal east ke khetrigaw awang lekai da irel turel gi imai pathorakpadagi miyamna awaba mayok naringai cherak asida ngasi janims ki campus ta ising changba hore tongan ba mafamdagi haizilakpa ising na maram oiraga hojik janims ki main gate amadi opd gi mamangda ising thumjinduna leiri phibam asida karigumba nongching gi phibam asi phagalaktaba taragadi mamangda hairiba hospital asi maintenance ki damakta matam khara thingkhiba adu handaksu amuk thingba mathau tarakladra haibagi mi paiba poknare mamangda thokiba ichau aduda hospital authority amadi patient party singna makhoigi patient sing adu atopa hospital singda transfer tawna bahotnabada khudong chadaba kaya mayok nakhiba leikrabani हौखिबा सेप्टेम्बर 13 दगी लमलाई केंद्र की सना साबी रोमदगी चेंथरखिबा इसिंगना केंद्र सिगी तोंगान बलफमदा इसिंग थुमलक लेप्ट्री हाइना लमलाई केंद्र की एमएलए की एच इबोम चाना इचाउना सोखलबा खुलसिंगदा तेंगबांग पीबगा मरी लेनना फोंदोरकली एमएलए ना लनाई ओइना चेंग आलू थुम थाव न चिंगबा खुदक की ओइबा तेंगबांग पोटलम नोंग्रेन अवांग लेकाई नोंगपो कक्चिंग चालौ लमलाई योरबुंग खुनौ योरबुंग खुंजाव सवोमबुंग कबुई खुंजाव सवोमबुंग थोंखोंग इतम नुंगोय खरासोम नचिंगबा खुलगी इचाउना सोहलबा इमुंग चामरी रोमदा मतिंग पीखी एमएलए इबोम चागी माइकैदगी इचाउना सोहलबा इमुंग सिंगदा तोंगान बा रिलीफ मटेरियल मतेंग पांगलंबा अदुगिदमक इचाउगी चैथेंग फंगलबा इमुंग सिंगी माइकैदगी सु एमएलए बु थागतपा फोंदोरखी तेंगबांग पोटलम पीबगा मरी लेनना एमएलए की एच इबोम चाना फोंदोखिबदा लमलाई केंद्र की सना साबिदगी अवांगदा किलोमीटर 10 रोम चटलगा लेबा चिंगफैदगी हौरकपा लेमखोंग तुरेलगी मरुगी सरुक्ता नोंग कन्ना ताखिबदगी सना साबी यांगंग पोकपीदगी हौरगा इम्फाल उख्रुल लंबी परिंगदा लेबा खुल पुमनमक इसिंग थुमजिलगा लाखिबा इसिंग चेंथोकफम
leitabana lamlai chalo kharasom yorbung khunau yorbung khunjau sawombung kabui khunjau madi kharasol na chingba khulsingda naisinduna leire leiriba ising ase irel turel da tagadaba adusu irel turel su imai wangba namaram oiraga taba ngamdana leiri asumna maikai asomgi khunja singna thengnariba awaba kaya asigi yenglaga mahaki maikai dagi chana thaknaba porlam asi mateng pangbani loinana handak lamlai maikai da toina thokliba ichaw ase makha tana thoktanaba ching kokthokpagi thabag ase khudakdagi lepiu amadi tampaki miyamna su turel khongnung amadi iram khonglamda lam khopchinbagi thabag amata tawbiganu lenga ki maikaidagi su asigumba thagdok asi makha tana thoktanaba paikhatpa yaba thabak sing paikhatnaba hotnagani haiki yam khanghaudana koi lamnai da handak singphum base masi mahusadi sahi taruk tere ki mamang de disunga makhal ki plat se tawram de masi tawrai isi kari no ekanda koi ki sana sabi khana pukri hariba akoi ki kendra sigi awang nongko ithang thangba kul leiri singse si dagina adi national highway ki awang thangwa si da leiba khong oina turel ama se lei ana hariba leiba khong turel sigi origin si singphai kawe ado hariba mpham si akoi ki last village sana sabi dagina hariba turel si hauraiba marudo ado bausi kilometer 10 ki mathakta oye aduga hariba turel sigi nongkhok thangba amasung nongchuk thangba ani se koigi singsang ani na sappaga leibane ana aiba singsang ani na sappiba adu turen marudu wangda leiba sing mayam se masi deforestation tawgibana marum oidana loina maru ko pasing sing aduna pakraba singi area duda tarakpone ba hakinu jo koi ta patu ta de Osina ka hena khudong thiba tholakpa yaba mafam ama oiriba Kumbi Assembly constituency gi Ithai Veres Makha Maikaida cheliba Manipur river manakta leiba Ithai Laikhongda MLAS Prem Chandra nangarang numidang athengba phawba JCB machine ani sizinaduna MLA gi team yauna lamdamdugi miyam ga loinana ising pathorakpa mafam sing yauna ka hena khudong thiba yaba meter 4 hena sangba mafam singda leibak hapjinduna yum kai kaya isingna thumjin gadaba amadi lawfam kaya amang ata tholam gadaba dagi kanbangam khre MLAS Prem Chandra ising ichaw asina khudong thiba yaba mafam singda koina chattuna yengsin khibaga loinena ichaw asi mayok naba hotnabada mathau taba khudimak loina pigani haina miyamda thamkhibaga loinena Kumbi Assembly constituency gi miyamna mikup nahum singna leinenaba pauktak su piramkhi हानगी MLA फजूर रहीमना वाबगा असेंबली कॉन्स्टिट्युएंसी के माइबम लेकाय हाइना खंगनबा मफम अजुदा महाक यांगना अवाब तारब सिंगी मतेंग पांखरे अतै मफम सिंगदसु चत्तुना मियामगी अवाबदा मसामक यावना JCB पुथोक्तुना मफम कयादा मतेंग पांगबा लेप्त्री मियामगी अवाब कया उबिदुना मतेंग पांगबिबगी दमक MPYC organization irongna thagatba phongdorakli nakalamromda Lilong Assembly constituency ge Riyazuddin Khan na maikai adomda isingna thumjinduna leiriba mafam singda mahaki timga loinana chattuna mateng pangbagi thabak leptana chathari All Manipur Working Journalist Union Amzugi Yankai Mathoi Suba Mapo Kumon Tharam ngasi imphal gi Major Khulda leiba Manipur Press Club ta chinglemna pangthokre Amzugi Leikhidraba Hanagi members singi mafamda hai leikatuna ikai khumnaba utkhiba thoram aduda Manipur Legislative Assembly gi Speaker TS Satyabrata Thongju Assembly Constituency gi MLA TS Biswajit Thangmaiban Assembly Constituency gi MLA KH Joy Kisan Editors Guild Manipur gi President Khogendra Khomdram amadi Amzugi President Asem Bhaktana Maru Oiba Mithunglen Singh Oina Sarugyakhi
Thauramga mari lainana MLA TH Biswajit Fongdokibada Media House Singna Pau ama Fongba matamda Karigumba matamda Semjin Sajinba Manba Mawong ama hek Yaurakpa Sina Lamdam Asigi Miyambu Lan Lamjin Kibayai Maramaduna Pau Fongba matamda Marik Chumna Fongbiyu Haina Apil Tauki Nakalamaromda Manipura Thokli Bairang Asigi Matangda Fongdokladuna Isagi Iramdamda Thokli Bairang Asibu Ekoi Isana Loisinna Bahona Dadana Mi Atopa Amana Laklaga Iraba Natti Haiki Ngasigi Thoramatuda Amzu Amadi EGM gi members sing amadi Paugi Lamda Tabak Tauriba Miyoi Kayasu Sarugyaki Kumzalisingani Kulhumdoigi May Ahumdagi Tolakiba Lan Asigi Ahan Bachetheng Pankiba Mafamama Oiriba Kumbi Assembly Constituency Torbung Gram Panchayat ki Phagakchau Ikhai Bazar Laiba Community Hall da Bom Yauna Nongmei Maruna Panbadagi Ahoba Kaya Yauriba Sida Nong Yubana Maram Oiraga Dharma Karmagi Oiba Thoram Sing Yauna Laibaki Oiba Atei Thabak Thoram Kaya Miyamna Pangthokpada Thengnariba Khudong Chadaba Kaya Singdagi Koknanaba Peace Committee Kangleipak Manipur Special 50 Team na Lamdamduge Miyamda Daina Shet Singh Mateng Pangkre Peace Committee Kangleipak Manipur gi President KH Rajesh na Luchingduna Atei volunteers Singalonena Tengbang Potlam Mateng Pangba Aduda PCKM gi member Kaithelakpam KG Sanana Phongdora Khibada Phogakchau Ikhai Bazar da Leiriba Community Hall asi Kumjalising ani Kulhumdoi May Ahumdagi Haurakhiba Cookie Singilan Aduna Maram Oiduna Bom Amadi Nongmei Maru Kayana Panbadagi Akai Atoi Thokliba Asina Community Hall asida Luhong Khongdongba Sorat Amadi Deva Karmana Chingba Thabak Thoram Sing Pangthokpa matamda Nong Chingi Phibam Phalak Taba matamda Nong Yuba Amadi Thoram Ama Pangthokpada Mapung Phana Pangthokpada Charang Naba Tholakpa Kaya Asidagi Lamdam Sigi Miyamna Thengnariba Awaba Amadi Khudong Chadaba Sing Asidagi Koknaba Peace Committee Kangleipak Manipurna Angamba Mateng Pangbani Haiki Nakalamaramda PCKM gi member N Jotina Peace Committee Kangleipak Manipur gi Special 50 na Lamdam Masigi Awa Ana Tarba Sing amadi Khudong Thiba Kaya Yaurakpa Matamdasu Makhatana Angamba Mateng Pangkhigani Haina Peace Committee Kangleipak Manipurna Thamoi Sengna Miyam gi Damak Lepchari Haiki Phogakchau Ikhai Bazar da Leiriba Community Hall ase May gi tang ahumdagi haurakhiba Kopi gi laladuna maram oiduna Bong kaya taduna Nongmei kaya panduna Mamtok asigi Community Hall asigi Film sida panduna ahoba akaiba kaya leiba mayam se sisina akoi gi sidaida Community Hall se irei leitabanina masidaida luhong khongdongba Soradeva Karma Thoram tauba matamda Nong si tauba matamda nong yuba nong chuba matamda nong yuba adudana mi se thampham chafam khangdaba Thoram ama pangthokpada mapung khaba ngamdaba charangna thokpudagi Peace Committee Kangleipak Manipur gi ai isamak member ama oina akoi mayamna punsinjaraganda masi nungaite haibuna tinmana ahoba se menabagi senden sajanabagi tinmana adu leijaraga koina mateng pangjabani atei da oiragasu akoi irei kai ilamdam masida leiriba awana taraba kudong thiraba adugumba mayamna se Peace Committee na mai leidana chelo adugumbu so miyang gi damata akoi mateng tawba ngamnabagi isor gi mafungda singari aduga mateng su pangjabhitani Peace Committee Special 50 na Lamdam Masigi Awana Taraba Amadi Lamdam Masigi Khudong Thiba Kaya Yauba Matamdasu Akhena Mateng Pangjagene Haidana Peace Committee Kangleipak Manipurna Thamoi Sianga Khoi Lepchari Silin Digital Amadi Bahujana Sahitya Academy National Committee of India Manipur State na Thasigi Mangada Bigyan Bhavan New Delhi the President of India Draupadi Murmu na National Teachers Award 2025 Kusinnakrabi Imphal West District da Leiba Ghari Upper Primary School Headmistress Koizam Machasana ngasi harau tayamna okre Taramna Okpaga Mari Lainana, Silin Digital gi Chairman Amadi Bahujana Sahitya Academy gi Manipur State President Phanjobam Lanajit Singh na haikibada India gi oina oza nifu manga khangatpada Manipur gi oza Koizam Machasana su yauraktuna lemjaningai oiraba National Teachers Award 2025 ki mana phanglakpa asi nungaiba phawi Panba yabadi oza asi State Teachers Award 2023 su phangkhraba misak amani
ओजा हाइबसी ख्वाइदगी मरु ओइबा सिनफम अमने हिरम खुदिंगमक्ता ओजा याउदबा यादे हौजिकी मतमदा ओजा सिंगी अचौबा थौदांग लई महिरोइ सिंगनसु ओजा गुरु मसक खंगना चत्तुना पुकनिंग चंगना खंगनबा होनदुना ओजा सिंगदगी खंगदबा खुदिंगमक चिंगनबा लेतना खंगहौनबा होनगदबनी स्कूल कॉलेज चांग नाइना कादुना थवाई याउना क्लास याउद्रबदी मणिपुरदा चटनबी अमा ओइना तौरक्लिबा प्राइवेट ट्यूशन तौरिबा असि खरदा ओइरबसु हंथहनबा ngamgani थाजै हाइखि लाकलिबा सेप्टेम्बर की तांग कुंथ्रा लिसिंग अनि कुनमंगा असिदा लमयानबा हिजम इराबोट निंगसिंग लमसांग लमजेलमा लमयानबा इराबोट की चामग कुनमापल सुबा मपोक कुमोनगा मरी लेनना कंगलै येलहो चाइंगाकना एथलेटिक एसोसिएशन मणिपुर का खुसम नदना पांगथोक लगनी हाइरिबा लमसांग लमजेलसी पुंगदोंग बम गताना मेमोरियल स्टोन दगी लमथादुना लमयानबा इराबोट न तमलंबा जॉनसन हायर सेकेंडरी स्कूल दा पंथुंगफम ओइदुना मनामथुम येंथोकपगी थौरमगा लोइनना लोइसिनगने लमसांग लमजेल असि मरु ओइबा पांदमदे अथौबा लुचिंग पुरेल अमा ओइबिरंबा लमयानबा इराबोटना लेबाकी दमक कथोक्तुना मानब खुनाई अमा ओइहन्नबा होनरंबा खुदिंगमक अदुबु नौहौनना हौगतलक्लिबा नहा सिंगदा खंगहन्नबनी हाइरि लमयानबा हिजम इराबोटना अवाटपा मत लेतना नुंगाइना लेबा याबा पुंसी अमबु मियामगिदमक मिरोत तादुना मणिपुर सनालेबाग असिबु काइदनबा होनबिखिबा अमदि महाकी पुंसी खोंचेतपु नहासिंगना पुकनिंगदा लाक्सिनदुना थंबा ngamnabani हाइरिबा लमसांग लमजेल असिगी वाखलोंदि लीडर्स ओट अ लेगेसी ऑफ सैक्रिफाइस हाइबासिने थौरम असिदा मकोक मथंग तारबसिंगदा मनामथुम पीगदबगा लोइनना लेबाक असिगी दमकता तोंगान तोंगानबा हिरम कयादा अचौबा थौदांग लौरिबा मियोय सिंगदा मना पीदुना इकाय खोमनबसु उtkani थौरम असिबु सरुग याबियु हाइना कंगलै येलहो चाइंगा की चेरोल अमना खंगहलकले हौजेक सानबगे पाउ ngasi sanabagi pauda tha asigi tang taramari da Kerala gi Kochi da leiba Sion Auditorium da pangthokiba Kochi Fight Night event ke kickboxing amateur da saruk yakhiba Manipur gi sanaroi singna gold mari amadi silver amalobang ngamkhre medal phanglaba sanaroi singa didi Nongsamai MMA and Fitness Center gi mahut sindana Manipur team gi damakta under 45 kg junior boys category da gold lobang ngamkhiba Ningthauzam Srinivas Singh under 50 kg junior boys da gold lokhiba Haisnam Nelin Singh under 55 kg junior boys category da gold lokhiba Thangzam Lanchenba Singh below 65 kg junior girls da gold medal lokhibi Ningombam Martina Devi amadi under 75 kg above 18 years da silver medal lokhiba Chongtham Ashwini Kumar Singh ne event asida Manipur team ge team coach cum manager oikhibana master CH Premchandra Singh ne Nongsamai MM and Fitness Center की महूत सिंधना मणिपुर टीम दा सरुक यादुना इरम दा मणिपुर की मिंगचत पुरखिबा सानरोई सिंगी तुंगी पुंसीदा हेना अफबा मतिक चाबा मिथोय मिहेनबा ओइरक्तुना इरम दा मणिपुर बु मालेम दा सक्ताक्तुना मांगजिन थाबा ngamba ओइसनु हाइना नोंसामै MMA and Fitness Center ना याइफ पाउजेल पिरकली लोइनना राज्य सभा की MP सना जवलै सेमबना कन्न होनबदगे यूनियन मिनिस्टर for railway Ashwini Vaishnavna sanaroi singi damak khanbiduna reservation phanghan bibagi damak su thagat phongdorakle amade sanaroi singi damakta honna bikhiba center asige advisor oiriba athokpam Ozendro Mitai Luching Purel Senapati Royal Palace and President Thangta Loisang amadi Sana Konung Royal Council Manipur busu thagat phongdorakle Colombo, Sri Lanka da
September gi tang tara manga dagi kuntaret lising ani kun manga phawba pangthokadoriba the South Under 17 Championship 2025 asida United Youth Club Kanglatongbi Bazar Board Mantriban gi member ama oibatanatana sanaroi amasu oiriba lekai asidagi haukiba Deni Wangkhem asi Wangkhem Kiran amadi Wangkhem Robita anina pokcheba ani suba machanupa asina handaki championship asida India team da select torokpada natana team asigi captain oina appoint torokpada United Youth Club Kanglatongbi gi Thomi office bearer khudingmakna harauba amadi nungaiba phongdorakli loinana championship asida mai pakna champion oiduna India amadi Imalebak Manipur gi mingchat purakpa oiresanu haireduna ibudhau awang kobruda club asigi Thomi singna thoni jabaga loinana yaifa paujel pirakli Howzik ainga sagi pau ngasi ge inga sagi pauda ICAR Lamfelpat ki agrometeorological field unit AMFU dagi pirakpa inga sagi report amagi matungina ngasi Manipur da khwaidagi sabagi changasi Celsius degree kunmapal dasmik Nepal oiki khwaidagi ingbagi changna Celsius degree kunmathoi dasmik sino oiki nungsita yauba ising manilgi changna ayukta chada maudra manga amadi nungthildana chada humphudra mathoi oiki ngasi chukhiba nongzugi changna millimeter Humpudra Mari Dasmik Ahumni. Loisilakpada Maru Pau Amakhana. Ithai Veres ki isingi mai tabna hantarak labasu Wabaga Assembly Constituency Powduna Cheliba Thobal Turelgi Launambal Kairak Padagi Maikaya Somda Ladiba Kulkaya Ising Tudin Kre Miam Kam Tegna Wanade Manipur gi ani subak khwaidagi chawba local oriba Lamla Assembly Constituency gi sabam local ising thumjin khibadagi low lokpa ngamdadana mang khibagi fibam da leire Tha ahum rom gi mamangda thokibai singi chawda matam khara thingziluraba Jenims Hospital ge campus hadaksu amok ising thumjin bahore amadi All Manipur Working Journalists Union ge Yankai Mathoi Suba Mabok Kumon Thoram Union asigi leikhidraba members sigi mafamda ikai khumnaba utpaga loinana ching lemna pangthokre Howziki onedi ISCOM news na pizaba Manipuri pau matang ase loshinjeri miyang tabiri bisingba mukahna khurumseri